ngasi phongkhiba India State of Forest Report listing ani kulhumdoida leibak asige chada humputara manga umangi saruk oiba state amasung Union Territory nipan gi manungda Manipur su Singthaningai Oiba Phida ama Kanba Ngamle. Environment, Forest and Climate Change ki Union Minister Bhupender Yadav na ngasi Dehradun da leiba Forest Research Institute ta State of Forest Report listing ani kulhumdoi phongdokpagi thoram ama pangthokhe. Report asi kumza lising amaga chamapan marifun nipan dagi Forest Survey of India FSI na chahi ani khudingi puthoklaga lakhibane. FSI ke thaurang asi leibag asi ki umang amade tree resources singi manungda hanjinba chathaba assessment amane. Report asi National Forest Inventory da yumfam oiba remote sensing satellite data and field dage lauraga puthokpane. Tanipan suba oina puthokliba report asida India ke state amasung Union Territory taramapan ge geographical area ge chada kuntra humdoidi umangi saruk oiri haibase khangba ngamle. Masida hena Singthaningai oiribati chada humputara manga ge umangi saruk oiriba state amasung Union Territory nipan khak leiba asida Manipur so yauri masida Mizoram Lakshadweep, Andaman and Nicobar Island, Arunachal Pradesh, Nagaland, Meghalaya amade Tripura su yauri. Chhattisgarh, Uttar Pradesh, Odisha amasung Rajasthan da umang amade u pambi ki masing hengalakhi haina report asida yaubaga loinana. Mizoram, Gujarat amasung Odisha da forest covers ke saruk hengalakli haina su yauri. Area wise oina umangi saruk khwaidagi chauna leiba state sing na Madhya Pradesh, Arunachal Pradesh, amasung Maharashtra na oire ngasi phongkhiba report adugi matung inna leibag asige square kilometer lakh nipan ga lising kuntareta ngakpigani square kilometer lakh nipan lising kuntaret ka chahum yankhai taret te umang amasung uwagi saruk oiraga leire hariba saruk ase leibag asige geographical area ge chada kunmanga dasmek Amataret Romni Hainasu report asida makhatana yauri. Kumza listing ani kunma thoida puthokiba State of Forest report ka changnam nabada chahi asigi reporta umangi saruk square kilometer listing amaga chamri nifumanga henkalakpada Union Minister Bhupender Yadav na nungaiba phongdokhe.